ꯃꯌꯥꯡ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯣꯛꯆꯥꯏꯗ ꯃꯧꯅꯍꯥ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯕꯒꯤ ꯃꯇꯥꯡꯗ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯣꯁꯠ ꯃꯣꯔꯇꯦꯝ ꯇꯧꯅꯕ ꯄꯣꯔꯛꯄꯗ ꯏꯔꯥꯡ ꯊꯣꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯧꯅꯍꯥꯗꯨꯒꯤ ꯃꯃꯤꯡꯅ ꯅꯣꯡꯃꯥꯏꯊꯦꯝ ꯅꯤꯡꯉꯣꯜ ꯂꯩꯁꯥꯡꯊꯦꯝ ꯑꯣꯡꯕꯤ ꯕꯦꯕꯤꯁꯅꯥ ꯆꯍꯤ 22, ꯃꯄꯨꯔꯣꯏꯕ ꯑꯦꯜ ꯕꯤꯁ꯭ꯋꯔꯖꯤꯠ ꯀꯧꯏ꯫ ꯃꯍꯥꯛ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯣꯛꯆꯥꯏꯗ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯣ ꯎ ꯁꯨꯕ ꯃꯤꯑꯣꯏꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ꯕꯦꯕꯤꯁꯅꯥꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕ ꯕꯦꯅꯟꯇꯥꯗ ꯎ ꯁꯨꯐꯝ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯐꯩꯔꯦꯟꯗ ꯆꯨꯅꯤ ꯐꯤ ꯑꯃꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯕꯅꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 5:30 ꯇꯥꯕ ꯃꯇꯝꯗ ꯊꯪꯅꯕꯗꯒꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯍꯥꯟꯅ ꯊꯦꯡꯅꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯃꯌꯥꯡ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯂꯥꯛꯂꯒ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯂꯧꯈꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯕꯦꯕꯤꯁꯅꯥꯅ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯣꯛꯆꯥꯏꯗ ꯂꯩꯕ ꯁꯨꯔꯖꯤꯠ ꯀꯧꯕ ꯑꯃꯗ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯕꯅꯤ꯫ ꯁꯨꯔꯖꯤꯠ ꯑꯃꯗꯤ ꯕꯤꯁ꯭ꯋꯔꯖꯤꯠ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯇꯤꯟꯅꯕꯅꯤ꯫ ꯃꯈꯣꯏ ꯂꯩꯀꯥꯏ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯁꯨꯔꯖꯤꯠꯅ ꯇꯥꯇꯥ ꯃꯦꯖꯤꯛ ꯊꯧꯕꯅꯤ ꯑꯗꯨꯒ ꯕꯤꯁ꯭ꯋꯔꯖꯤꯠꯅ ꯎ ꯁꯨꯕꯅꯤ ꯍꯥꯏꯔꯤ꯫ ꯕꯦꯕꯤꯁꯅꯥ ꯑꯁꯦ ꯕꯤꯁ꯭ꯋꯔꯖꯤꯠꯅ ꯑꯃꯨꯛ ꯆꯦꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯩꯔꯛꯄ ꯊꯥ 3 ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯀꯥꯡꯕꯨꯅꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯁꯥꯎꯕꯗꯒꯤ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯃꯇꯝ ꯈꯔ ꯏꯟꯊꯣꯛꯂꯒ ꯊꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯁ꯭ꯋꯔꯖꯤꯠ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯁꯨ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯂꯣꯏꯅꯕꯤꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯦꯕꯤꯁꯅꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯒ ꯉꯁꯤ ꯔꯤꯝꯁꯀꯤ ꯃꯣꯔꯒꯇ ꯄꯨꯔꯛꯂꯒ ꯄꯣꯁꯠ ꯃꯣꯔꯇꯦꯝ ꯇꯧꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩꯗ ꯕꯦꯕꯤꯁꯅꯥꯒꯤ ꯑꯅꯤꯁꯨꯕ ꯃꯄꯨꯔꯣꯏꯕ ꯕꯤꯁ꯭ꯋꯔꯖꯤꯠ ꯄꯨꯂꯤꯁꯅ ꯃꯆꯤꯟ ꯍꯪꯅꯕ ꯔꯤꯝꯁꯀꯤ ꯃꯣꯔꯒꯇ ꯄꯨꯔꯛꯄꯗ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯀꯥꯡꯕꯨꯅ ꯏꯔꯥꯡ ꯁꯥꯒꯠꯂꯛꯄꯗꯒꯤ ꯈꯨꯠ ꯊꯣꯛꯅꯒꯦ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯑꯃꯗꯤ ꯂꯝꯐꯦꯟ ꯄꯨꯂꯤꯁꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯨꯅ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯈꯤ꯫ ꯃꯇꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯔꯤꯝꯁꯀꯤ ꯃꯣꯔꯒꯇ ꯄꯣꯁꯠ ꯃꯣꯔꯇꯦꯝ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕꯗ ꯄꯥꯎꯕꯤꯂꯥꯏ ꯅ꯭ꯌꯨꯁ ꯔꯤꯗꯔꯒꯤ ꯚꯤꯗꯤꯑꯣꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫